Numit humni chumna chathagada state level farmers mela deputy CM YJ Kumar na lamphek pata leba Asia Research Complex ta hawdokre. Amasung Meghalaya da inner line permit system chanahanna bagidamag center da taksinna ba Meghalaya State Assembly gi mifam nama to ina warep lawkre. Member Krumjari adom neng Bribas Impact News ni ay Vijana Manohar Mayumna Huji Pungja si Paubugi Mariba Pausing Miamda Pijari. Numit humni chupna chathagada state level farmers mela deputy CM YJ Kumar na lamphel pata leba Asia Research Complex ta hawdokre. Lamdamasi gi lomi singi sinmin lon hengan hanbada amadi pothok hena puthokpada iroi sembada leba Central Agriculture University kaw amadi Asia na chauba thodang loduna lakli haina deputy CM na thagatpa phongdokre. Asia na sinduna pangthokiba mela hawdopagi thoram aduda athoiba mitulengi warol piraduna deputy CM na industry marang kaina lejadaba lamdam asidadi laumi singi pothok hena puthokpagi tangai fadaba lei nakal amaromda agriculture amadi horticulture gi lamda research kaya chatharakpa asina mahusa gi pothok sing mangsilakpagi fibamda lagliba asigi kananaba ICR amadi masigi chatminariba loisang singna midyang changhaningi haina mahangna phongdoki ngasigi mela aduda ICR amadi center asiga chatminariba loisang kayana puthokpa lau singu amadi organic ki polom sing puthokpa stall yangkhairom na saruk yaki ngasigi thorom aduda kaugi vice chancellor professor M Premjit horticulture and soil conservation ki commissioner M Hare Krishna ICR Umam Bharapani ki director Bidyut Si Dekana Sarugyaki. The indigenous items are the ones which have been grown at that particular place for years, for centuries, and those are the varieties which have tasted the time and are the most suitable ones. So let us keep in mind that while we look for variety or for improvement, let's try to mainly base our activities or concern keeping the local indigenous varieties, because that is very, very important. What unfortunately one is finding is that the local varieties is slowly losing and is disappearing. Let's take for example paddy. Earlier the local varieties we used to have in Manipur, most of it are slowly vanishing. Leibak wathok oidiba Citizenship Amendment Act ki mayokta ngasi ju khoraman kaithel da mioi kayana protest tawkri haidiba protest asi human rights ki lamda thabak toriba sing yauna tongan ba loop sing amasung mahiroi singi luchingba singna chathakibani khojeng jangchen khiba singna Citizenship Amendment Act withdraw taw ek asi notice ta chatnaba yaroi haiba warol iba play card sing sizinaki khongjalo sing aduna khoramban kaithel dagi kangla mamang tomna lakpada police nya thingduna thamki police ki athing Tugaiduna Makatana Kongchat Chanaba Honabada, Ngaihak Muknaba Toki, Adumakpu, Toidokpa, Pandaba Todo, Amata Toki de, Tungda City Police ki Ahenba Police Personnel Sing Laktuna Kongzelong Sing Adubo, Koraman Kaitil da Amok, Hongzinduna, Makataba, Kongchat Chathandana protest of what Loisin Hanki. Food Corporation of India FCI da hausi contract lauduna workers union Manipur womgi makhada thabak suriba labor sing mioi kharana lana uhanaba tawriba asi tawbiganu haina womgi president Waikhom Anandana phongdorakli Manipur Press Club ta paumi singa unaba amada Anandana makhata na hai chahi asigi November 19 da Mathai Enterprise na print media gi kuthangda thabak ki paw hablakpagi Wumna application Thazil Labamatung FCI gi contract asi Pangbani contract asi Panglabamatung Lever Chamaga Tarahum Dogalona Tha Sigi Mari Dagi Tabak Suba Hobani FCI gi lever Singna Niom Lana Season Nay Hariba Wapam asi Laibak Chibani Niom Chumna Tabak Toriba Wumbu Mia Mamangda Lana Uhonana Bahona Riba asi Matungda Tobigano Haiki ngasi gi matung dagi aikoina FCI da thabak sujari basiga mari laina bada
ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤꯁꯤꯡꯗ ꯁꯣꯛꯄ ꯌꯥꯕ ꯍꯛ ꯁꯣꯛꯄ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯋꯣꯛ ꯑꯊꯣꯡ ꯇꯧꯗꯅ ꯉꯥꯡꯅ ꯁꯥꯟꯅꯕꯒꯤ ꯊꯕꯛꯁꯤꯃꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯋꯨꯝꯒꯤꯗꯤ ꯇꯧꯖꯔꯣꯏ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯂꯩꯕꯤꯍꯧꯔꯤꯕꯁꯤꯡꯅ ꯄꯤꯔꯛꯄ ꯃꯣꯠ ꯄꯤꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤꯁꯤꯡꯁꯤꯒꯤ ꯍꯛ ꯃꯥꯡꯍꯟꯗꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯇꯦꯟꯁꯤꯟꯖꯒꯦ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ R.K. ꯔꯟꯖꯟꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ 130ꯗ ꯏꯁꯤꯡ ꯍꯥꯞꯅꯅꯕ ꯄ꯭ꯂꯥꯁꯇꯤꯛ ꯋꯥꯇꯔ ꯇꯦꯡꯛ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯈꯟꯒꯠꯂꯕ ꯂꯨꯈ꯭ꯔꯥꯕꯤ 130ꯗ ꯏꯁꯤꯡ ꯍꯥꯞꯅꯕ ꯄ꯭ꯂꯥꯁꯇꯤꯛ ꯋꯥꯇꯔ ꯇꯦꯡꯛ ꯑꯗꯨ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯣꯡꯕꯗ ꯂꯩꯕ MP ꯗꯥꯛꯇꯔ R.K. ꯔꯟꯖꯟꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯌꯦꯟꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MP ꯅ ꯍꯥꯏ ꯏꯁꯤꯡ ꯍꯥꯞꯅꯕ ꯄ꯭ꯂꯥꯁꯇꯤꯛ ꯋꯥꯇꯔ ꯇꯦꯡꯛ ꯑꯁꯤ Prime Minister Narendra Modi ki initiative makhada MP Local Area Development Fund dagi pibani hojik fawbada mahana water tank chani yankhai yentokhri haiki loinana lagliba December 23 ta Sangolban constituency gi manungda leiba mapuroiba leikidrabi lukhrabi singda ising hapnaba plastic water tank asi yentokani haiki. All Loktak Lake Areas Fishermen Union Manipur ki Secretary Oinam Rajenda JSPL Foundation Delhi na Outstanding Award khusinnarakre. Hariba award asi Oinam Rajenda Loktak Lake ki Champu Khangpok Floating Village da Drop Out School Mahiroi Singi Damang Loktak Lake Elementary School haina hangdoktuna Mahiroi Singbu Education gi mangal ningthina fangnana ba hona bada lauriba thodang adubu sakhangba oina khusinnarakibani. Award asi ngarang leiba asigi Konung New Delhi da pangtokpa thoram amada khusinnarakibani hairi. Thasigi Kungama Thoida Hills Leaders Day Amadi Miyam gi numit punna pangthokani haina tawramba adu leibaki oiba khudong chadaba khara leibadagi matam kaktana yetokle haina CM Secretary gi thadorokpa zero lamana khangalakti. Matang swise break ama laujagi break ki matungda Meghalaya da inner line permit system chana hanana ba center na taksinana ba Bengalia State Assembly gi mifamna matoina warep laukibagi paw amadi Manipur amasung malengi tongan be paw sing puduna laksage impact news pumien tadon review mayambu makana taram lochtery bulletin asige mankhata ba paw miyamda pijede Meghalaya da inner line permit ILP chana hanana ba center da taksinaba Meghalaya State Assembly gi mifamna amatoina warep laukri Ngarang nomagi oina phamkiba Meghalaya State Assembly gi special session aduda Chief Minister Conrad K Sangmana hai state asigi miyam gi apamagi matung ina state asida inner line permit ILP chana hanba gidamak center da taksinaba warep asi lobani haiki nomagi oiba Meghalaya State Assembly gi special session adu howdringai gi mangoinana opposition party Congress na pukhalakpa thajadabagi motion adu State Assembly gi speaker na laukide speaker na hai mifam asi state asida inner line permit ILP chana hanana bagi da matangda government asina warep launana bagi damak business committee na kaukibani haiki Hauji Chathariba Indian Super League ISM 2019-20 gi ngasi sanagadaba league match cha Chennai FC amadi Kerala Blaster anina lamba tawnaragani hariba match asing asi numidam pung 3 makhai taba matamda Chennai gi Jawaharlal Nehru Stadium da sanagani league asi gi ngarang sanakiba league match cha Mumbai City na Jamshedpur bu panjal ani amada maithiba piki Jamshedpur gi JRD Tata Complex ta sanakiba match aduda Mumbai City gi panjal ani adu paw machado amadi Ryanair Farmland base ani na match ki 15 amasung 53 suba minute ta chankibani aduga Jamshedpur gi amata ngairaba panjal aduna Joyce na match ki 53 suba minute ta chankibani Hauji Chachariba Hero Isle League King asi sanagadaba league match cha Aizawl FC amadi Minerva Punjab ani na lamba thengnarakani hariba match asi numidang pung 3 taba matamda Aizawl gi Rajiv Gandhi Stadium da sanagani league asi gi table da Minerva Punjab na point 3 phangduna 3 suba position da leiribani aduga Aizawl FC na point 5 phangduna 3 suba position da leiribani Arab WT asigi headlines among miyamda thamjari Numir humni chumna chathagadaba state level farmers mela deputy CM Joy Kumar na lampel patel laiba Asia Research Complex cha hudukri Amasung Meghalaya Inner Line Permit System tana hanana bagi damang center da taksinana Meghalaya State Assembly gi mifam nama toina warep laukri